Lo chokki to paino lo. Photo session. Semak pun ada nanti mana punya industri kita mau kamu nak tahu betul. Botan nak cakap tengah itu apa? Kau itu. Academy kita player kamu tu. Kau tu orang tam nak isi ke dah? Nanti aduan ini orang selalu orang kau di kita lambat tu cakap tu. Ada mau karo? Yare. Bye bye. Ay nam lay yumda tum se bude. Yare kham karo yare. Tum pai ko. Yare. Thoida asa. Pai da sa. Yare. So mengo. Pai amana tu pai ro amana mak pai lo. Yare. Ngasi fight against COVID-19 haiba pandamda all India ki oina made ahum pau lockdown lagi bas desida aikoi gi AMOFA Academy gi player sing asisu haiba lockdown chi gi niyom chumna ngakna laiba yumda gi thoktaba haiba pandam sei sida koina angsin jaba support toba sumba corona virus ki fight asida Moirang sigi oiba lamdam sigi power player sing mengoina panjarbada Subhas Singam Dheeraj Moirangthem Udanta Kumam amasung koi AMOFA Academy dagi houkhiba player sing India team da leiriba Thoiba Govson Shilky haribising sina angamba contribution torokpa simpham maduna ikoina academy gi player humpuda yumda chattuna ngasigi chana thaknaba potlamsing yengthokkhre hariba pandam masida corona virus pu ngakona kuidamakta changchindiba sidasu academy gi mekaidagi amasung player singna support tawri haiba famdo thamjaraga asi ikoina sumba chana thaknaba angamba khara sing asi yengthokkhre tungdasu asugumba Lebai ko isu kaya da AMOFA Academy amasung lamdam sigi footballer masak naib singna mateng pambigini haiba gi thaja badu AMOFA Academy kai degi thamjari. Thank you.